Imagi mairagi lusingba Sujatana siam yumnam khemsanda haikiba wahai-sing adu Lanle Haina Sengdokrakli. Karang miyam amana imagi mairagi lusingba Sujatagi mayumda thomsilakpagi matangda asangka sarna wafam khara phongdokrakli. Masigi pausi taraga nungaite masigumba sakhuttaba tawdabana phagani. Karigumba pendaba nungaitaba leirasu committee kharaga phaminaba yabadu karigi motki stanse hek tawbanu. Masidi mi mayamna condemn tawfam thoi. Freedom of expression da namthaki haina tawrabadi leibak se pokhairakani. Kangrupki wafam lakhrani. Leibak kaningbagi nusibagi loina honariba khaktani adubu maram sadana masenda taroklabadi kaitongwaida su leibak kanba ngamloi leibak ngakpabu parja khara thajilaga kihalaga ngakani hairadi kaitongwaida su mai pakloi kuina su chatloi masi kaubiganu ngasigi thodokse aina strongly condemn tawjari haina asumna phongdorokli. Litan kuki militant amasung volunteer singi marakta nongmai kapnakhre combined security force na sangsinduna bunker kunithoi thugaikhre. Tamenglongda IM ga ZUF ka nongmai kapnakhre Churachandpur irang hauba singna CRPF ki gari mai thakre. Iran gi lan marakta Russia na Ukraine da drone lising lom gi mathakta landakre. Indo-Myanmar border town oiriba More gi More Muslim bastida Muslim amana Thourakpa Kabui Naga Furup ki gari ama kuki singna thugaiduna manghan tahankhre. Sora lausida cement puraga lakpa tata tipper ama accident thokre aso apandi haudre hari. Mars kun mathoi phawbagi mafam matam ama hektada Churachandpur changnaba thaurang leire malem thongam. Peace awareness chatpada phawba athingba thamjuna mafam amadagi mafam amada ningthina chatpa yadringai cheragasida hauzik state government na April amadagi yumkok thiba census pangthokani thaurang-liba asi madam sade athubada cabinet phamduna postpone tahubuna laingaki asumba khongthang oigani. Tribal organization ahumna deputy CM Nemsa Kipjendagi Tribal Affairs and Hin portfolio amadi MTDC gi post lauthokpiyu haiduna CM Khemsanda wakacheron pisinkhre hari. Aroiba oina Donald Trump na special commando thaduna Iran bu mapung phana control tawnaba honagadawri. Churachandpur district ki toibongda ngarang CRPF ki gari mai thaba yauna chathakiba ka henba irang aduda hakthenana chenaba mioi kunrom security forces na phagatpa ngamkhre hari. Urkhun district ki sina kaithen da leiba tangkhun singi lausang ama marang numidang kuki singna mai tharam le hari. Maitai pangan na Manipuri Muslim ni Naga na Manipuri Naga ni kuki isin inaw singsu Manipuri kuki ni maitai na Manipuri maitai ni ekhoi amatani CM Yumnam Khemsal. Manipur gi census thibagi matam yaithokre tongan ba CSO kaya na hairakpadagi sarkar asina yaithokpa oigani. Ina laining sena thajabani haiduna isagi apamba mawongda hekta puba yade Laistram Ladakanta.